Spokesperson Michael Lamjathang HOAKIP na India ki Prime Minister Narendra Modi amadi Home Minister Amit Shah da mahaki khudek piduna thakiba memorandum amada athuba matamda India government ka UPF amadi KNO ga Chatnariba suspension of operation shu Khudakta Abrogate Tougadabani haina demand tawkhre Manipur da ing tappa puraktuna kanglup masen gi marakta yengthina ba poktana bagidamak hairiba KNO amadi UPF ka Chatnariba su suspension tawbana ing tappa purakna ba amata ngairaba pambai oigani haina mahangna makhatana fongdoki UPF amadi KNO ga Chatnariba ing tappa thugaina ba hotnaba lona yadaba lalong sing su suspension tawrabadi thingba ngamgani haibagi wakalon su fongdorakli Chingi lalhoba kharada epis tawnaba hotnaba Government of India gi khongthangna Manipur da mai gi ting kaya pokhairaknaba machak oigani amadi makhatana tangdu leita daba phibam oigani haina fongdokli masigi mathakta anauba government ama Manipur da leijiba phawba masigi khongthang asi Government of India na thaiduna thamba mathautai anauba lengak ama laklaba matung apunba mifam mafamduna punna haidba warep asi lawfam thoi haina mahakna makhatari